Centerna Tonganba Firal Constitution Piningde haina SC Jamir na fongdorakli. National Socialist Council of Nagaland Isak Muiva NSCN-IM na demand tawriba Nagaland gi Tonganba Firal Constitution Center na piba pamde. Matam sanglaba Naga Peace Talk asida chayetnaba kaya thoktuna lairi. Kumsing ing lising ani tara mangada Framework Agreement sign tawnaraba matung loishinba yadaba fiba mamada lairi. Union Home Minister Amit Sahaga haukiba yumsa kaisa numita New Delhi da unakiba amada Nagaland gi Tonganba Firal Constitution gi matangda mayek sengba wafam fongdoklamki hainasu Nagaland gi hanagi Chief Minister SC Jamir na paumisingda fongdokre. Mahakna makata na haikibada Tonganba Firal Constitution gi wafam asi oithokpa yaba fibamda leitre. Naga mayam na peace talk ki waroishin ama athuba matamda purakna bangairi. Naga peace talk ki waroishin ngaibada Nagaland gi mayam khire. India da Prime Minister ama Constitution ama amasung Firal ama khaktamak lai haina Amit Sahana fongdoraki haina su paudamki. NSCN-IM na taliba demand adu center na pidrabadi Naga peace talk ki waroishin purakpa ngamloi. Naga peace talk asida state asigi kutlai paiba lalhaulup taruk saruk yari. Center na yanakibagi matung inna waroishin ama purakadabani. Kumsing ing lising ani tara mapanda sign tawnakiba agreement amada Naga singi Indian passport amadi akhanaba legislature lehanabagi wafam yaukibani. Naga National Political Group ki matung inna center na Naga singi apamba khangduna parliament te puthokfam thoi hainasu fongdokhi.